ngasi phong ki batuan tuan ba manipuri si phong sing digi maroi bi pausing myam la thamjigi ahan bada irei ba pauksi digi lokhosaraga ex fraud ki maral chahi 9 jail gitam Spanish prosecutor sing ngasi phong do rakhibada makhoi na Malemgi Oina Sakhangnarabi music star Shakira bu kaisum sang chahi 9 thamna ba sairak pina ba khangalagani hari madu mahakna text thidabagi matang da yana ba ma purakna bu wafam thamkhiba bu reject tawkhibadagini Barcelona da leiba prosecutor sing na demand tawgadoriba sing masagi sai nifuga manga surabi saisak pi adudagi euros million kungamari thinabani magna Spanish tax office ta kum English singa taraga ni thoy amasum taraga mari phawbagi manungda tan khiba euros million 14.5 ki matangda namthak tawki haina maral sikhi magna sakhibi isaigi album million khum furom hen gunki Shakira na mahak lale haizau haiba wakat thangat lo haiba yakidi mahak ki ukil singi kuthang dagi phungdokibadi mak maralati case adugidamakta court salwai maralati haibasi proof tawdun utkani haki Shakira English singani ga taraga mathuri Spain da laktuna laiki adubu madugi matungda English singani ga taraga manga phawbadi Bahamas da leibo official text thiba residence da laiki haide henasu pawsna makhatana phongdorakli Makasa tarakpo Oina topa pawmna private rehab kharana atamnana singnaba asumba khongthang nate drug ki mayokta amadi mayai kaba chinjak ki mayokta thabak tori bilup amada private rehab kharana atamnana singnaba haibisi asumba khongthang nate haina Kanglei Peoples Against Narcotics and Psychotropic Substances Kanglei Panas ki Secretary General Pudrai ne thadorakpa sirol amana phongdorakli hoyelan pawdi pawkhra Lobasina Thobal District Council Lilong Local Council ka punduna mayai ka chinja ki mayokta akan drive sa thaduna lakli drive asida tuan lamdagi miyoi tara phakat pangamki miyoi singadu treatment gi damak mari lenamba rehab ta tharaki laibak thibadi phagalaba miyoi singadu gi maraktagi amadi bayum gi ahlaman singna laukthokpa laksagi habadigi thangnaba numik ki ayukta lakpa yanaduna leiringai serakta Kuman awang lekai digi asem nauksa haiba miyoi Thobal District Private Rehab Welfare Association gi miyoi singna thana khiba numitu yaudringai serakta numidang pung mapan tapa matamda Private Rehab Center singi Federation gi miyoi khara laklaga thok tawduna haiba miyoi singasi laukthoklamle masi Kanglei Panas ki chana kanglon yuwang madani loinana social media WhatsApp group amadi Kanglei Panas na family gi consent yauduna rehab ta mi thambasi yaning daba haina rehab taraga matuina sign tawasi amasu sakhairakpasi lebak thibani Kanglei Panas na sangsi leba khongjang amadi lebak miyam gi mayuk ta leibani haina lawi adubu Kanglei Panas ndi haujik su isil inaw kum khali maramaduna singdok minabagi tanja ama lomina se haidi atopa pawmadana police encounter case ki matang report ama sayol taruki manungda pikhalaknaba Guwahati High Court na khangankhre Assam da police na kaihan ba thawang kya sa thai haina maike kyari gi phongdok narakraba matung mamang sai gi me thadagi haujuk phawbi goina police na sathaki encounter case singi matangda report ama sayol taruki manungda pikhalaknaba Guwahati High Court na Assam government ta khangan kre haidi Delhi da based of lawyer Arif na file torakhiba petition amagi hearing sathraba matung High Court na Assam government ta report sing piraknaba khangan khibaga loinana independence body singna satakhiba case singi matangna akhanaba report ama piraknaba su khanki hiramasiga mari leinana lawyer sina phongdokhibada Assam da ngasi phawbada thokiba police encounter gi matangda marik simba report ama ta government na miyamna pidri haukiba tha taraga humde sida police na satakhiba ka henba thawong singna maram oiraga miyoi samaga humfuga matoi sikhi haidibasi himanta biswa saramana state asida chief minister oiraba matung thokiba thawdo aktani haukiba methada Assam government na submit tawrakhiba report amagi matungina police na satakhiba encounter da miyoi yankai ga mathoi sikhi samaga kunthraga mapana asokpana maram oiraga sikhibane dubo hairiba singasi victim gi imung manungna akan mamongda yanindri asigma thawong singasi independent body singna thigat halabadi asumba soidana puthokpa ngamgani CBI gumba independent agency amada sugumba encounter gi case se thigat handribagi maram kadino haina miyamna hangnarkli police ki report matungina encounter sikhiba singadu lalhaubu singnati khusem gyoeba sasinaba nomai kapnabagi thawdokta hatkhiba ngaktani fajana train torba police officer amadigi nomai laktuna Isam samba miyamana sian mangamgadaba leite haibisi khudimakna khangnaraba wafamni haikhenasu pausna phongdorakli amaromdana namthak tawraga sel laukthoklamaba cooperative bank gi employee sing phare namthak tawraga ropar leba central cooperative bank branch tagi lupa
Crore amag lakh kun gi mari gi lising nifu taruk sawnga ga nifu ga taret lak thulamba beng asigi assistant manager Bikramjit Singha amasum senior manager Asok Singha man irai namita Punjab Vigilance Bureau na fogatkre. Vigilance Bureau sigi spokesperson man phongdokibada complaint amada Yumpham oiraga satakiba investigation accused Bikramjit Singha kumja English singa taraga mathudigi taraga taruk phau beng asida posting taringai da atai employee singa masum bank manager singi account ID sing passport singa masum atai akuppa kaya lana sijinaduna senpham matu lauthokibani hainasu phongdoraki. Amaramdana school uniform setpa angang sing meeting bi mafam singda sanghandana bagi suggestion pikre. School uniform setpa mahiroi sing school gi matam manungda mall sing restaurant sing hotel sing park sing amadi meeting mafam sing da sangmada athingba thamnaba Uttar Pradesh ki Child Writers Body na suggestion pikre. School gi matam manungda mama mapa sing yauduna meeting mafam sing da sangluba matamda angang sing bu yengbada nungaitaba thaudok sing uhandana bamadi asigumba thaudok tagi ngakthokna bagi damakta State Commission for Protection of Child Rights ACPCR gi member Susita Chaturbedi na suggestion na pikibani. Uttar Pradesh ki district magistrate humdraga mangad ikiba letter amada Chaturbedi na hai mahiroi singna toina school da sati amadi makhoina park sing mall sing restaurant sing asina singba meeting pham sing oi mafam singda matam leli haibisi commission asina khangmamle mahiroi singi interest yengduna district magistrate sing the school gi matamda makhogi district ta leiriba meeting pham sing oi mafam punamakta school uniform set pa mahiroi sing sangbada athingba thamnaba haijari haina letter atuda panki. Chaturbedi na hai sahi taraga nipan phawgi manungda leiba minor punamaki interest ngak sienba haibisi khunai gi apunba thaudang ne hainasu mana makhatana su phongdoki. Makasa tarak poina to papa mana Manipur film industry pumut muthakhina ba hona bagi mamitare film industry kanana ba minister na house tapi kiba assurance na thairamle thaudang poksi degi Manipur cinema hall sing tumna mangsilakli ba masu Manipuri film puthokpada sel mangnarapagi phiba masilakpadagi Manipur film journalists and creative association na hona duna film industry ga mari leina ba loop sing haibadi film for Manipur all Manipur film producer association masum United Cine Exhibitors Association punduna Manipur film industry hingat hanana ba English ngani ga kungi December ani da Manipur gi minister da dimanahum yawa memorandum ama pisinki dabi singa dudi film gi thaba si art and culture loisangdagi lautholaga masagi department oiribi information and public relation loisangda punsinduna center the film gi thabak pairiba Ministry of Information and Broadcasting ga hanagi mari edu thamduna film gi thabak sing ningthina sathanaba Manipuri film industry as mapangal hena kan hananaba National Film Corporation Limited amasum atai state singda State Film Development Corporation lairiba sigumna Manipur gi su DIPR gi makhara Manipur State Film Finance and Development Corporation Limited ama athubada lingba Manipur film industry gi sokshiliba phibam singasi mayek sengna panduna Manipur lenga na Ministry of Information and Broadcasting dagi thoidokpa financial package ama lawba sini Luf Marina Sema Action Committee for Manipur Film Industry gi memorandum madu Manipur gi minister na English ngani kungi December mapanda Art and Culture gi Commissioner M Zoida process tawna bathaki Taramatu Shuba Manipur Legislative Assembly gi Taraganita Shuba session gi aroiba numit February kunganito English ngani ga kunga matoida wahang pokhum gi matamda Congress MLA ke Ranjit Manipur gi cinema hall amasum state ki film industry sakot hanana bagi damak hangkiba wahang gi pokhum le minister berena film gi luk marina bisilakiba memorandum adu fangle amasum English ngani ga kunga matu gi Mars phaw gi manungda thabak to ontholagani haina phongdoki Se minister na hai kibida film industry na state malem da saktak pada asabu thaudang lori bani duna industry asibu sakot hanana ba film industry gi lup marina pisla kiba memorandum adu financial year gi manungda on thok na ba honagani hiramasi gi matang na pauksi gi paumi gi art and culture department da sangduna hangnuba matamdadi se minister na house thamkiba assurance du thabak oina on thok na ba karimata honaramdre madi on ne taina ba Manipur Cine Commission ko ba ama CM duna Manipur State Cine Policy 2020 do implement tawna ba 2021 gi December taraga nipan taraga mapanda art and culture commissioner M Zoina Chair logduna meeting phangkhre meeting adu Manipur gi minister na assembly da thamkiba assurance adu gi matungina pangthokpani hari mifam du gi matangda MSFDA's ki secretary Sanju na thokiba press release na hai a crucial initiatives is taken up after the assurance from Manipur's minister N Biren Singha
who heads the MSFDS and the Ministry of Art and Culture on the floor of the State Legislative Assembly, Chief Minister N. Biren Singha assured that is governments would take concrete steps for the promotion and development of the film sector in Manipur, whilst replying to a question to opposition MLA Kangujam Ranjit Singha on the deteriorating status of film culture in Manipur. Hena ngaklibadi Art and Culture gi Commissioner M. Oina share loduna famkiba mifam aduda film gi luf mari gi demand sing adu thabak ton thoknaba maset amata khanakhidabaduni. Mifam adu yawkiba members sing the Art and Culture Director L. Kishorjit, MSFDS ki Secretary Sanju, Film Forum gi President S. Mangolzao, Politics Association Manipur gi President Laimayum Surjakumar Sharma, Film Society of Manipur gi Vice President Salam Rajesh, Film Director Hobam Pawan Kumar, Film Producer Alexander Amasum, Sene Exhibitors ki President Laisram Sanatomba Maitani. Sene Commission the Yariba member Karadi Lufmari ki memorandum Siamba the Yauba Asamba Miyoshin Hari, Masagi Kana Yengduna Nagit Hairaga Amadasu Yawa Amadasu Yawa Oigani Hainari. Tauriba Taudoshin attack for the Art and Culture ki Commissioner gi Director Amadi MSFDS ki Secretary si Film Industry bu Yokatning daba Film Industry na siraga harauba kangbu ni haibida haiman mathogloi makoi na tauriba Taudosidi Manipur gi Chief Minister gi apama gi mayuk ta thauna phana lepani Chief Minister na su Assembly da miya mamangda soptana ba sinboi gini hainari asigumba miyoi singa sidi Chief Minister na athubuda akan me action lawiduna film industry hingana na bohona bada khurau thanga da bo oirabadi lauthok pikro gaina film gi community singna phongdok narakli haujuku ni de miam paus matang sa sinjara ge mas miam pun ana update naminasi and thank you.